मालेमगी तोंगान मफमसिंगी मरुओइबा पाउ खरा अपडेट तौजरी सेरिया मचासिंग जर्मनदा चंगजफम लौदुना लैबा याहालोइदबनी हाइख्रे सेरियागी प्रेसिडेंट बाशार अल असादना मरमदम थादोक्तुना रशियादा चंगजफम लौदुना लैकिरबा पुंग निफुनिपागी मतुंगदा सेरियागी सिटीजनसिंगना जर्मनदा चंगजफम लौदुना लैनबा होनरिबा असिदा अथिंगबा थमगदबनी हाइना जर्मनगी मियामना गवर्नमेंट डिमांड तौख्रे जर्मनगी मियामना सेरियन मचासिंग लेबाक असिदा चंगजफम लौदुना लैबा यारोय हाइना डिमांड तौखिबा असिना मरम ओइरगा लेबाक असिदा लैजगे हाइना एप्लीकेशन थारकिबा सेरियन मचा 1948 रोमगी मराइबक तंबक ngamloidori hainasu pawasina makatana phungdoragli makha tarpa pawda haiti gi gengna mioi chamaga tara thangna tinduna hatkre black magic toksinabadagi haiti gi gengi lusingba amaki macha narakpani haibagi achouba singnaba khak leibadagi haiti gi gengna lebak asida leiriba ahal oiraba mioi chamaga tara rom thangna tinduna hatkre haina national human right defense network na phungdoragli pawasigi matungina sahi humpugi mathakta leiraba ahal oiraba mioi chamaga tara rom hatkiba adu haiti gi gengi lusingba mikano koba amana thowanba ngaktani thawdok asina maram oiraga lebak asigi konung port u prince ta achouba irang tholakpadagi security gi section thorang sing lokhotkre haiti gang asi lebak asigi government na ban tawkhrabani hairi makha tarpa atoba pau amada South Korea gi president na mitop changlakpa thingkre emergency martial law thamjinbadagi mingchat thiduna leiriba South Korea gi president Yoon Suk na lebak asida haujingmaki oina foreigner mitop changlakpa thingkre haina phongdoragli pawasigi matung inna lebak asida haujik leiriba phibam asina maram oiraga security gi yenglaga mitop changbagi athingba asi thamjilakibani haina Seoul gi media gi maikeidagi phongdoragli adumakpu South Korea da mitop changba president na thingjilakiba asigi sapchaba maramdi haujiksu khangba ngamdana leiri president Yoon Suk ki lengak asisu haujiksu adumak kaiba yabagi phibamda leiri hairi makha tarakpa pawda China na border da lalgi jahaz chama amadi fighter jet sing deploy toksilakre China na Taiwan ga lonariba border area singda nongthak ising amasung laikha ki lambi sing deploy tokhibaga loinana lalda sijinagadaba lalgi jahaz chama fighter jet sing missile sing amadi drone sing matam amada hekda sijinaba yabagi mawongda thamjilakre hairi pawasi gi matungina China gi president Xi Jinping na Taiwan gi president Lai Ching-te bu China gi khwaidigi chawba separatist yegnaba amani haina lauthokiba laikhrabani haujik oiriba phibam asida adumak leirabadi matam amada hekta lebak ani asigi marakta lal soidana thoklagani hairi makha tarakpa atopa paw amada Syria gi matungda China Taiwan gi marakta achouba lanjau tholakpa yana leire lebak ani asigi marakta lal tholaklabadi Asia lebak singda saiteng panggadori Syria Russia Ukraine Israel Gaza amadi Lebanon da achouba lanjau sung thoklingai cherak asida China amadi Taiwan lebak ani gi marakta lal ama amuk tholakpa yabagi akiba chauna leire haina defense ki expert singna phongdoragnarakli China amadi Taiwan lebak animak lal chongna nabagi thorang pumnamak sem chaduna leinakre China na Taiwan gi akoibada fighter jet lal gi jahaz sing matik mayai leiraba missile drone amadi military camp kaya thamjinkre amaromda Taiwan gi maikeidagi su karigumba China na landaraklabadi chapchana pakum pibak ngamnaba Taiwan government na su thorang tawduna laikre karigumba lebak ani asigi marakta akan momongda lal chongnaraklabadi Asia gi lebak singda achouba saiteng kaya soidana phangani hairi Taiwan gi president Lai Ching-te na America da chattuna president Joe Biden ga unakiba adugi matangda su China government na akan momongda yaningdaba phongdorakibasu laikhrabani Taiwan da kihanba oina China na akanba military war exercise anirak handak pangthoktuna China gi military gi power matik mayai utkhiba laikhrabani lal asi karigumba tholaklabadi lebak ani asida support tonariba lebak singi marakta su sauna ungkanarakbagi thawong soidana thoklakani hairi makha tarakpa pawda Ukraine gi lalda Russia gi lanmi lakh ama lising 15 sikre
Sahi ahum phajilaklaba Ukraine amadi Russia gi lal asida hauzik phawbagi oina Russia gi lanmi masing lakh ama lising kun manga hena sikre haina Washington da leiba Institute for the Study of War ISW gi report amana phongdorakli hauzik songnari lal asida Ukraine na loksin kraba lam kilometer ama handoknaba honabada Russia gi lanmi yangkai siri lal asi hauzik Russia na ngamlap Chatlabasu Putin gi lanmi sibagi masingdi hengat lagli somnagi chahi asigi November tha khaktada Russia gi lanmi lesing nifu manga chatruk marfu rom siki hairi amoromda lal asida Ukraine gi oinasu lanmi lesing humbudra hena sikre aduga lanmi lesing kontra manga rom thiba khangdana leiri maram aduna lal asida lebak animaki oina lanmi gi awatpa chauna mayoknari hairi Makatarakpa pauda Syria lekha takiba asina Russia amadi America gi marakta achoba lal ama tholakpa yai Syria gi lal asida Free Syrian Army Kurd Rebel Army Islamic State Jabhat Fatah al-Sham Hezbollah Syrian Democratic Forces amadi Hayat Tahrir al-Sham nasingba rebel group sing asi yauri Masina maram oiraga Syria gi lal asi apikpa lal ama oiroi dori Ukraine gi lal asida Russia amadi America ga mugnariba asigi mathakta Syria gi lengak tukiba asina lebak ani asigi maraktasu amukka hena unkhatnarakpa ajoba lanjau ama tholakpa yai hairi makha tarakpa atopa pau amada marup oiriba lebak singda longnam taude haiba utladuna Russia na Syria ki President Bashar al-Assad changjafam pikre marup oiriba lebak singna awaba tarakpa matamda longnam amadi khudong chaba lode haiba utladuna Russia na Syria ki President Bashar al-Assad pu changjafam piduna lahenkre expert singna pongdok narakpagi matung inna Syria ki President Bashar al-Assad Russia da changjafam loduna laikiba asi rebel group STS ka Russia ga tongnakiba deal amada yumpham oiraga lahenkibani STS na Syria da Tartars da Syria gi naval base ama Syria gi embassy mapung phana ngak chenduna thamgani haibagi thajaba piduna President Bashar al-Assad bu Russia da lahenkibani Russia na marup oiba lebak singda longnam taude amadi khudong chaba lode haibadu thawong asina marap oiraga malemgi mitmangda Russia gi mingsat thianba haibadu oire haina phonoknarakli Russia na Syria da project tawduna paikhat kadaba thabak sing haibadi malemda khwaidagi power lebak ama oinaba honarakiba manglal adu fail oire takpani Ukraine gi lal asina maram oiraga Russia na marup oiriba Syria kanba ngamkhidabani Syria da Bashar al-Assad ki lengak tu kiba asi Iran amadi Russia gi oinadi chauna mangjaba amani Russia amadi Iran hauzik masagi lebak ngaksanaba honabada achoba awaba ama mayoknariba maramna Syria da chauna mating pangba ngamkhidabani panba yabadi Bashar al-Assad ki lengak maru phuktoktuna hundokiba STS ki lusingba Abu Muhammad al-Julali terrorist ki lusingbani haiduna $10 million taragi reward lauthokuna thamliba misakni hairi Makha tarakpa atopa pau amada Iran gi khulai pubagi lambi tatkhre Iran gi manakta sumnagi nuclear card khakta ngaihore Israel gi di thawjal ama oina thokre Syria da lekha takiba asina Iran gi oina di khulai pubagi lambi ayamba tatkhre sumnagi nuclear card khakta ngaihore adubu Israel gi oina di Syria tu kiba asi sahi kaya gi mamangdagi lebak asigi luchingba singna mangduna lakiba Greater Israel gi manglal adu mangphaunaba yabagi mami urakre hairi Bashar al-Assad gi lengak hek tu kibagal Israel na Syria gi khulai thamba mafam kayada landaduna Syria gi lam kilometer 10 mu loksinduna buffer zone chajinduna STS rebel group sangchilak tanaba Israel gi lanmi sing thamjankhre hauzik Syria da anuba lengak ama senggadoriba asigi funding Turkey America Israel amadi Gulf countries singna tawri Israel gi lusingba singna mangliba Greater Israel gi manglal asida Misra Lebanon Syria Iraq Saudi Arabia Jordan amadi Gaza na singba singni Israel gi Yahudi singna matam amada hariba lebak sing asida sasan tawramki Israel na Greater Israel gi mangliba
manglal asi mangphaunanaba honabada Americanasu asoba mateng pangladuna lakli hainasu expert singna phongdoknarakli Syria gi mapam kayada leiriba military base singda landabuga loinana Syria gi lam kaya tapna loksilakba hokre masigi manungda Syria gi Mount Hermon koba lam loksinba ngamkre Israel gi lanmi singda Syria da changchinba ngamliba asi sahi yangkai gi matungda oithokpa ngamlakibani hairi makha tarakpa atopa pau amada pung kunmari gi manungda Israel na chathakiba attack ta 13 sikre sahi ama makai hena chokna duna lakliba Israel amadi Hamas gi lal asigi manung channa haukiba pung kunmari gi manungda Israel gi lanmi singna chathakiba attack ta yamdrabada Palestinian macha 13 rom sikre haina Gaza gi health ministry gi maikai dagi phongdorakli lal asida haujik phawbagi oina Israel na hatkiba Palestinian masing asi lising nipuni to chatret sumna nipan rom sukre aduga asokpagi masingna lak ama lising taru sumna yangkai rom sukre songna riba lal asi haujik su sinbagi mami amata uba phangdri hainasu report asina maka tana phongdorakli maka tarakpa atopa pau amada Biden amadi Trump na Vladimir Zelensky gi makok ohel ngawhalle America gi President Joe Biden na Ukraine da lupa karor lising amarom gi oigadaba lal gi khulai sing lepa leitana mateng pangle aduga amarom dana Donald Trump na Ukraine amadi Russia gi lal ceasefire togodabani haibadagi Ukraine gi President Vladimir Zelensky gi makok ngawhalle haina expert singna phongdoknarakli panba yabadi ngarang khakta da Joe Biden na Russia ga soknariba lal asida sahi amarom kanba kana amatagi mateng yaudana lal soknaba ngamnaba Ukraine da sel amadi lal gi khulai kaya mateng pangki aduga amaromdana mathang sahi lising ani kun manga gi January kun dagi America gi president oigadawraba Donald Trump lal asi lepkodabani haina France gi mifamda phongdorakibani lebak ani gi lusingba singna wari sanaduna lal lephanba pamlabasu makoina thamnariba condition sing aduna maram oiraga lal lepak ngamdana lakibani adubu Ukraine gi president Zelensky na lal asina maram oiraga tamthina mang takpa amadi maral leitraba miyoi kaya sibana maram oiraga lal lepagi tangai fadaba leire haina phongdokre hairi khatarpa atopa pauda Russia gi naknaba lebak mangana NATO da yaujage hairakre kumja lising ama chamapan nimpu mapal da lingkhatkiba North Atlantic Treaty Organization NATO da Russia ga yamna naknana leiba lebak mangana yaujage haikre hairi panba yabadi NATO da yauriba lebak sing asi Russia gi yengnaba oiriba lebak tarani thoina pullaga semkibani NATO da haujik Ukraine su yaujage haina akanba mawongda demand tawduna leiribani NATO da yaujage hairiba Russia ga naknaba lebak manga adudi Ukraine, Georgia, Bosnia, Cyprus amadi Armenia na singba lebak singni lebak manga asina NATO da yaujage haireklabasu tongan ba maram singna maram oiraga haujik maki oinadi NATO na ayaba pidri hairi